ꯍꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯁꯤꯜꯂꯤꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯅꯔꯦꯕꯜ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯄꯤꯕꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯂꯁ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕ ꯗꯤꯃꯥꯟ ꯈꯔ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯎꯊꯣꯛꯄꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩ ꯑꯗꯨꯕꯨ ꯏꯂꯦꯛꯁꯟ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯂꯩꯕꯅꯤꯅ ꯃꯗꯨꯃꯛ ꯍꯥꯏꯗ꯭ꯔꯒꯁꯨ ꯁ꯭ꯂꯥꯏꯠꯂꯤ ꯑꯗꯨꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯄꯤꯔꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯁꯣꯏꯗꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ प्रजा ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚꯂꯤ ꯑꯩꯈꯣꯏꯗ ꯂꯩꯒꯗ꯭ꯔꯥꯅ ꯑꯩ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯣꯅꯔꯦꯕꯜ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯒꯤ ꯚꯤꯖꯤꯠꯁꯦ ꯃꯥꯅ ꯍꯦꯛ ꯚꯤꯖꯤꯠ ꯇꯧꯔꯛꯄ ꯃꯇꯨꯡꯁꯤꯡꯁꯦ ꯑꯗꯨꯝ ꯄꯣꯖꯤꯇꯤꯚ ꯑꯃꯃꯝ ꯑꯗꯨꯝ ꯍꯦꯛ ꯍꯟꯈꯤꯕꯒ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯁꯣꯏꯗꯅ ꯑꯗꯨꯝꯕ ꯑꯃ ꯑꯩ ꯂꯩꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣই ꯑꯣꯅꯔꯦꯕꯜ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕꯁꯤꯡ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕꯁꯤꯡꯗꯣ ꯃꯥ ꯂꯥꯛꯏꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯏꯍꯧꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯐꯕ ꯑꯣꯏꯒꯅꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯥꯎꯗꯁꯦ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯃꯤꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯍꯦꯟꯅ ꯌꯥꯝꯕꯅꯤ ꯑꯗꯣ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯐꯖꯅ ꯌꯥꯝꯒꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯁꯤꯡꯗꯒꯤ ꯑꯗꯨꯒ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯑꯀꯣꯏꯕꯁꯤꯡꯗꯁꯨ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯆꯦꯠꯄ ꯊꯥꯖꯕ ꯄꯤꯔꯤ ꯁꯝ CSOꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯏꯚꯟ ꯃꯣꯏꯐꯥꯎꯇ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯔ ꯃꯦꯃꯣꯔꯦꯟꯗꯝ ꯈꯔ ꯄꯤꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩ ꯑꯗꯨꯅ ꯑꯗꯨꯒꯤ ꯇꯟꯖꯥ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯅ ꯍꯪꯉꯛꯄꯁꯤꯡꯁꯨ ꯑꯩꯈꯣꯏꯗ ꯂꯩꯇꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯃꯤꯗꯤꯌꯥꯒꯤ ꯃꯐꯝꯗꯩ ꯊꯝꯖꯒꯦ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ ꯁꯤꯗꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯗꯩꯗ ꯌꯥꯝꯅ ꯑꯆꯧꯕ ꯆꯦꯟꯖꯦꯁ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯗꯤ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯀꯥꯟꯗ ꯑꯇꯩꯒꯗꯤ ꯑꯩꯈꯣꯏ ꯊꯣꯏꯅ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯂꯝꯕꯥ ꯇꯧꯅꯤꯅ ꯈꯟꯕ ꯃꯤꯁꯨ ꯑꯩꯈꯣꯏꯗ ꯊꯣꯏꯅ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯉꯒ ꯑꯩꯈꯣꯏ ꯀꯩꯅꯣꯗꯁꯨ ꯃꯅꯤꯄꯨꯔꯗꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ BJPꯒꯤꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯑꯒ ꯑꯃꯨꯛꯀ ꯍꯟꯅ ꯁꯔꯀꯥꯔ ꯑꯍꯨꯝꯂꯛ ꯁꯨꯕ ꯇꯥꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯗꯤꯒꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯇꯥꯝ ꯑꯣꯏꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯜꯂꯤ ꯑꯃꯒ ꯇꯧꯔꯁꯨ ꯅꯍꯥꯟ ꯀꯥꯞꯄ ꯅꯪꯅꯕ 그러면 미디어에 그다음에 이제 통이죠. 예상을 받은 게 내가 다 들어봐.